Hello everyone, welcome back to this channel again. Mayam among welcome tauzari. Singa sigi video sidi telapna I mayam da kaino masum share tauzage. Sigi video gi matang se yam samna mayam thumbnail yeng badasu khangamani aduga sigi video sigi title yeng badasu dum khangamani ko. Kaino haragadi ai se already ai marching navy da hana lejarame. Lairamakanda ai thabak already to kanda sigi thabak se ai hana to haiba poche mayam adum khara khangambadi ai but officially oina haidribo ko adugi su haijage aduga kaidobagi to ino adugi thabak to obanina hoji kai tawri haibadu maso ai mayam da share tawjage na sigi video se namjabani so ai dum haujara 2017 swai dagi ai se 12 loirba matungda 2017 dagi marching navy da thabak oina change thabak oina changa kanda 2017 dagi na 21 gi December dagi 22 gi January swai box se ai adum marching navy da thabak oina adum pujarami ko pujaga su yam sang manate around 5 years kumba adugi kain wari ni aduna segi sida mayam thengnara kanda ai se kai gi to ino hai tar gadi 2017 da marching navy change aduga 2019 swai da ai se stock market da trading tamba hore ko trading tamba hore aduga trading tawbu su dum hore hai tare dum kandagi matamdu da dum ai thabak su dum chatpa adagi trading su tamba khotpa dumaina hore adumaina hora kansida dum ai profitable oibadi natri matamdu da paisa mang khotpa tambagi stage hai tare adumaina sum la kanda 2020 dagi ai se forex and crypto market da changba hore audagidi aina tampa kholakpa se UK dagi tamba yaure dagi makhan adumain tami hai tare education je sigi matang sida adumain tama ba matungda 2020 swai dagi ai je kitang hena interested leiba hore sigi lambi sida ko aina pamjaruba kawunina and thabak tong na tawunina adum difficulty oi thabak mumsat kani among tawba and after that adumain sum la akanda 2022 gi haurakpa swai sida last aigi last ship hai tare ko ina last oina thabak tawram base cruise ship ne sigi cruise ship sida aise matam sida aingonda challenges khara su thengnagi challenges thengnabuduna maram oiraga ai sigi fibam jisu yorpani hai tare challenges khara su thengnagi financially mentally hai tare aduga adumain thengnara kanda aina decision ama lawgi bako sumaina decision lawri se karigi lawri no hai targadi matamdu da ai challenges mayam su thengnai dagi financially gi su thengnaba and matamdu da thabak chatpanina marching navy gi chatpanina yumda leiba phangdaba yumda emergency gumba mala kanda leitaba se dum nungai ti hai tare ko adugum su dum feel tawba ai somda salary to rob cha targasu aduna aingonda time freedom phangaktaba adagi matamgi freedom phangaktaba adagi social oibasu yam walakpa hai tare ai thabak tu chatta yadamnina so adumai sum khala kanda aingonda exi gi sidi ai aina pamjaba lambi amada business to oigera natragana aina hana dai tawjaraiba trading sida ai full time onjanba ngamnaba hotnaragena ai khanbadi dum kuire aduga matang sida aina decision lawgi base nong masmain su taweba ko cruise ship ta oibanina cruise ship se adum passenger mayam koiba lapham oibanina akhoi gumba stage akhoi dagi chahi ani humdi hanbe yai moi mamanaba kangu oidoine bako moi se cruise ship ta moi mari manga se koiba lakpa vacation gi ai di thabak tawraga leindina ko ada nongma aina ai gi duty loiraga halakpa kan sida cruise ship ta di swimming pool yawe swimming pool sida moi mari manga mamanaba moi mari manga se vacation laaga juice ka thaga pool maya duda laptop am tawraga trading taw lerameba ko adu uruba kanda id aimunda hene strike tawgreba aina pamjariba dream dudi moige dumaina vacation chatpa adagi kai hai tare atumaina moi lam koiba chatlaga moigi lifestyle duda hai tare aina pamjariba time freedom moiba adagi social oiba family ga dumaina leibudo dumaina khalakpado aina aidi thabakki oina lakpani aduga moidi adumaina already adugi aina pameba poto phangre habagi potu da en aina khwaidagi pamba trading du moi taw lerambane ba aduna su hena strike tawgi ba ingonda adugi numit sida ko adumaina sum lakpadagi finally ai kaino tawragena sigi se aingonda
decision ama lepe hai tare adudi ai risk lawagi lawba thabak se tokthoga aina sahi manga natragana tara fazana aina dedication adagi full focus taw taragade ai soina ngamni habagi thajabdo aingonda leibanina matamduda aina decision se lawgi bani laura kansida matamduda ai dum khandabdi na te habadi merchant navy hai se mayam heta changna ba phangba phona te plus aina tawriba company disu dum world gi best company ne ba aduga salary su dum chawi ado aina 10 years down the line sahi tara tranga gi matungda ai se kai oibe yage na sum yengpa matamda aina adugi thabak to tawram taragadi hoi ai yum macha masagi bi ai gari man thaugi bi ai adubu sahi tarai matungda dum ai se adum kai haini koi gi mayam na haina ba red race kai na haibado adugi kok tu adum lai reba ko aduna aina pamba gari lai adagi aina pamba lam koi chatningba adagi aina pamba lifestyle du yam chanarak ta ba hai tare aina sum pathu ba matamda aduna housing tagi aina pamjari ba trading haiba poche arai ba podi na te ludi lui tawtabu aina housing tagi chahi manga fajana aina focus tawraga dedication yauraga thadagi matamda aina pamba lifestyle dudi after 5 years 10 years yengnarakpa kanda compare tawrakpa kanda atugi mati khetna yebo time freedom phangakpa de adum amayam yam khenarakpadagi ai cd ai risk laurage ai sana yana ai isana believe tawi ai 100% believe soidena ngamgani believe tawi ai vision yam chauna lei ai dream yam chauna lei banina adugi decision du laurba matungda 2022 gi February da ai yumda thola kanda aina resign letter pire company da ko adudagi dum chatre thabak to e hai tare adudagi chatabduna hojik phok chatri adudagi dum ai se trading hana dai khara tarokpa knowledge mayam duga adugi hek aina yumda halappa numitudagi dum ai se trading da pura 24 hour full focus pi ba haure adumaina haure adudagi tamna ai profitable oiba haure and after that Tradehouse ki aiga Mahesh Kaujik punna Tradehouse community run tawminari ko sigi Tradehouse community se matamdudagi tamna semgalakibani hai tare Mahesh na founder of Tradehouse ni aduga maga tie up tawba matungda ibani punna adumaina lakminagibani journey se ma sumagi side amda lakiba ai so igi side amda laaga adumai thengnagibani aduga hojik se Tradehouse community haidana koina hodok chabani adugi poto hojik education da phajana pijari koina finance ki matang da financial literacy and personal development and then sigi financial market ki matang da forex and crypto ki matang da mayam su interested lai biragadi adugi Tradehouse community gi oina koi se hauji every month kudingi free class tawjari bako haidi mayam da kitang da oraga su knowledge pi bangam na ba haidana adu mayam su interested lai biragadi adum class to free class to yawi yani every month kudingi aduna adugi link to ai sigi video sigi description da hapsaram ge adu dum join tawbiro aduga free class to dum mayam su dum yawi yani ko if interested oi biragadi sima laire adumaina ai se to ge na decide tawre adagi thabak to kanda ai YouTube so dum lepe timing du da ai chat khot pa lepa banina aduga mayam da ai officially thabak to e di hide ko kai gino harakanda difficult oiba ponina mayam da hide su hek hangoi ba aduga fazana ai gi kitang aina pamjariba poto kitang ura kanda haigi na hairak tabne ko so hojik se right time hai tare ai gi oina di aduna mayam da adugi video se semjarapani adumaina ai se thabak tola kanda hojik se full time trader forex and crypto da full time trader oina lejari and mentor amoina su lejari Tradehouse community gi oina aduga ai gi dream gi du naksalak na ba hai tare ko ai na pamjariba ai gi dreams and goals da kanna work on tawjari hojiki oina step by step aina pamjaba level dumak hojiki di yaudri adubu hana lermi dugadi yam thina khenare aduna aina pamjaba potu da lakhibagi stage ne haitare aduna mayam su som gi dreams and goals le bitaragadi soiden adum phangani mayam no believe tawroba adagi vision phajana bitaragadi tawbutabu fazana with planning ama yauraga tawbiu soidana phangani yarigai aina help tawba ngamba oiragadi aisu dum help tawjage ko so adumai lei mayam sa dum hana biro aisu Tradehouse community gi side tagi ai gi side tagi Mahesh ki side tagi angamba way da dum help tawjage mayam da and sigi sida yamen oina mindset strong oiba ma changi
personal development oibam changi ai hana haidi wakan si yam piammeba ko aduna mindset strong oibam changi adagi personal development phajana tawbam changi adagi fit oina leiba ma changi ko haidi wakan phana khalaga doini aina pamjriba level da grind tawbani na so adumaina aigi vision nama yengpa kanda aigi dream do yam chawbani na aina sonda tawiba thabak do tawja taragasu 5 years 10 years ta aina pameba poto kaisu phangma ngamoina khangjarapagi haitare yam simple da adumaina ai sigi decision je laura kanda adumain toksagibani after that hojik tamna aigi dreams and goals to phangnaba kana hona jari aduga mayamda ai amaga share tawjage sigi sina aigi sigi youtube channel se kuire tawjarapadi ko sahi manga taruk phare aina sigi youtube channel tawjarapase aduga hojik phawwa YouTube channel dagi monetize tawbasu kuire ado YouTube dagi paisa amta lakpa howdriba ko ado hantak se finally after 6 years hana YouTube dagi income chama lakpase aingoda hojikti yorokti ko laktore haitare $110 ko $111 ko malaktore sigi $111 se mayamna nungsibidana ai hojik 17,000 subscriber gumba yawjabase adugi mateng dagini aduna ai mayam da give away tawjage sigi give away se pura tawdringai mamangda aina challenge sama thamjeiba ko sigi challenge se kaino hai taragadi sigi $111 se aina hojik tawjariba ai business ida aina hapchan jarakanda forex and crypto se aina trade tawgani trade tawba matungda sigi $111 se $200-300 gumba yobu ngamna hona jage adu yaurakanda oina mayamda give away tawjage adugi challenge simaga ai mayamda haijage and sigi challenge tawba matamda ai adum update tawjarake bako karam kandagi challenge se haurino kamaina tawino trade karai de changi profit oibra loss oibra adu mayamdo aina changba trade every document loin tawgani bako sigi document se aigi Instagram da story oina natragana reels oina semjarake aduga adum mayam update adum phangani aduga after certain amount yorakanda ai mayam da give away tawjage sima and ani suba give away amaga tawjage aduna hojik se ai 17,000 subscriber khara hele aduna 25,000 subscriber se thuna yawhale se mayam aduga 25,000 subscriber hek yawboga ai mayam da chauba give away mai tawjagani kaino de ai hojik haijagi roi ko but adum kitang unique oiba mayam da kanagadaba give away mai tawjage 25,000 subscriber hek yawboga aduna mayam su interested lay biragadi sigi channel sida nungai biragadi or kanaba khara phangbiragadi mayam share dum tokpiu comment tawbiro adagi subscribe tawdab yawga su dum tawsanbiro adum help tawna siko koi masen and aina khangjaba level da merchant navy gi da oiro or natragana trading forex trading and crypto trading gi matang da aina angamba level da dum help tawjage aigi su and Tradehouse ki oina su hojik adum plan mathang tawjari ko coming hantak chahi gi September thengabada September boki manungda koi Dubai da Tradehouse community ki company setup tawbagi planning su leijari aduna lots of dreams and goals mayam leiri haitare adu mayam da sum mathang adum share tawjarake aduga akoi gi journey sida haibadi aina mayam do uning se kem nate da aina pamba potuma exactly kaino khang taragadi adum oiba yaba pone haibasima ai mayam da haijage aduga mayam su somna pambi ba dreams and goals trading oigera business to oigera thabak to oigera pamba bu leiragadi soidana phangba yai phangsu phangani haibasima mayam amuka remind tawjari aduga adu phangnaba honaba matamda dedication changi strong mindset changi positive mindset oibam changi adagi aigi hard work amadi changi haitare hauropa matamda simadi compulsory ni aduna mayam sa dum hona biro aigi su angamba level da dum help tawjage aduga ngasi gi video se sigi che aina hoji hajeriba challenge tumaga and aigi thabak tokpa and thabak to kanda hoji kaidori habduga ai mayam da share tawjabani so hoji ki oina full time trader oina leijari and Tradehouse ki mentor oina with lots of dreams haitare adumai leijari I'm still working on ai adum work tawjari hoji aduna mayam da kanaba videos adagi kanaba content mayam mathang semake podcast mathang laani ko podcast se mayam adum yengbiyo yam kanaba ni ko finance ki maramda and career ki maramda impact kitang dor su tawung ngamna badum hona jage aduga
ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ, ꯀꯃꯦꯟ ꯇꯧꯕꯤꯔꯣ, ꯁꯤꯌꯔ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯒꯤꯞ ꯑꯋꯦ ꯀꯩꯀꯥ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯒꯤ ꯆꯦꯂꯦꯟꯖꯀꯤ ꯑꯞꯗꯦꯠ ꯃꯌꯥꯝꯗꯣ ꯍꯥꯏꯖꯔꯛꯑꯒꯦ. ꯁꯣ ꯉꯁꯤꯒꯤꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯕꯥꯏ ꯕꯥꯏ.